Mitluda pirang ihona Lairi khombi kaubundu jana Makhut ani lonaduna Lairembi imagi makhong konduna Khoiram laga haire Karino Imana ngasi Taibung namum oibi Aigi iphamda Jingoi riba yawasibu Achumbara Anido makhatan awai kum taune Lairembi nama aina Kari Ichagi maphamda Minam gani Ichadi Maitei Sanuni Jingu Laigi matik miyai lebi Lairembi nama aina Matam pumbada Chaweng yeng libani Imom nangna Sembi muwa ningthau masai kon Sembi kabo lebakta Lairabasu Nabima nama aina Nangbu mikup khuding Nami oiduna senaribani Asida sunate Imom nangna Nai oiduna Kabo da lairibase Nangbu changyeng libani Mainungda sanana Itlaga Mage asengwa masak khangbagum Nangi punsibu sengdoknaba Mai itlibani Ngasi taibung imomoy binangna Tamu kaithel karakpasida Matang chare khan Nangga wari sanaba Wana ngaiduna Laibung thau mapal Lai nurat tarena Kaithel kariba mapam Kaithel lairembi magi masai gonda Imom nangga unaduna Wari saba phangbase Paima igi pukningse Nungaibagi ngamkhay leitre Palem ima ibema Nasa taibang oiriba Ainane Jingu nangi nongdam kholbu Aigi iphamdadi Ngasi ima ibemana Nacha aigi iphamdadi Mangga pangkak oirare Mang nate Taibangda Tungda Nangi punsida sagon narakadaba Punsigi wari Wahau dokni Ngasi nama aina Nafamda hairibase Palem ima Nacha oibi aidi Ipang pangsille Phakchille Pangna panba taibang oibagi Panglini Adubo Wakhal lokching mapung phaba Numit ama lakhini Numit aduda Nahak soidana Wakhal tagani Ado imom Sina sumadomde Palem nama ibema aina Makha taba Lamgi ngamkhay Taki ko imom Nangi pukning lokching oinaba Tunglam chata Nangi punsi ichelda Sagon narakpa Warida Ngasi imana Nangi nafamda Taklibasina Lamjing mangal amadi Soidana phangani Nacha aigi Lamjing mangal oigadaba Takpi yuba Adudi Jingu madi Khoyam nungchongbi Mang tungmanibu Lamdaiba ngambi Thausil haibi Imani Poire lamdam atambada Makhut lakle Tamu kaithel lamyaida Lepna lepna Lairembi magi Mayaidagi Akoibada Maikai mari Sungdai nipal lairiba Lamgi ngamkhaiduni Khutna thinbadada Ima magi thaujaldagi Lairi khombisu Mamitta uba ngamlame Lairembi mana Taihut kaubi khonglamna Selaklaga Namya amadi Tinang turelgi Irong sida tille Mafam sigi tainabada Lairibase Poire maitei lamdamni Jingkhongda lairiba Akong tuikho Angkunu Jingsang napongwa tainaba Asisuni Namya turel mapalda lairiba Jingkhongda Kheuna marang kaina hauriba mafam Amuksu Apikpa jingnu Chora jingi mapa Khuding makse Maitei leibakni Maklang turelgi mapal Taret turelgi mapal sisu Yengang pupi Jingsa napomsu Tuyang turelna Yengang pupi kun Pauduna chelido Waksu khonglam mapal Lai ching chingi napomdagi Chintharakliba Lai ching kaubi khong Tumuga tainaba mapam Loksaw turelgi Oiram thangba mapal Manmang amadi Palaisikang kauba Khonglam anigi Tainapam pumna makse Poire eigi lamdamni Hayengwai tunglam chatta Lam karamba Poire lamdam sibu Khudum chanba pamba Sahing ngayengi wakhal chanba Miyoi kanglup ama Thorakhini Miyoi kanglup aduna Lamgi ngamkhay singse Moigi oigi khanduna Lanching narakani Thawai kayasu Temsing narakani Igi ikong chelakani Poire maitei lamdamse Mikap mirao kholtana Thangani Kondong lairembi kaubi Isai kon Kang kong chairakani Adu Matam khara lairaga Mahusage phibamda Hanjillakani Kaufadi ko imom Jingu yawa tabada Kapladuna
ꯂꯩꯔꯤꯛ ꯈꯣꯝꯕꯤ ꯀꯧꯏ ꯅꯨꯖꯥꯅ ꯄꯂꯦꯝ ꯏꯃꯥꯒꯤ ꯅꯁꯥꯏꯀꯣꯟꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯗꯤ ꯀꯝꯗꯧꯅꯤ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯅ ꯈꯣꯏꯌꯨꯝ ꯃꯄꯨ ꯁꯤꯗꯕ ꯃꯥꯒꯤ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏꯅꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯈꯨꯕꯝ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯋꯥꯔꯨꯅꯨ ꯏꯃꯣꯝ ꯌꯦꯡꯉꯣꯏ ꯏꯃꯣꯝ ꯇꯨ ꯎꯕ꯭ꯔꯥ ꯑꯥꯗ ꯇꯨꯌꯥꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯦ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯀꯗꯥꯏꯅꯣ ꯏꯃꯥ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯎꯔꯦ ꯏꯃꯥ ꯇꯨꯌꯥꯡ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯆꯦꯜꯂꯤꯕ ꯅꯝꯄꯥꯂꯣꯡ ꯀꯧꯕꯤ ꯈꯣꯡꯂꯝꯁꯦ ꯃꯁꯤꯁꯨ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯒꯤ ꯉꯝꯈꯩꯅꯤ ꯄꯟꯊꯥ ꯀꯧꯕꯤ ꯈꯣꯡꯁꯨ ꯇꯕꯁꯦ ꯇꯨꯌꯥꯡ ꯇꯨꯏꯗꯦꯝ ꯍꯥꯏꯔꯤꯕ ꯈꯣꯡꯁꯤꯡꯁꯤꯁꯨ ꯈꯣꯡꯁꯤꯡꯁꯤꯒꯤ ꯄꯟꯈꯩꯁꯨ ꯌꯥꯎꯏꯀꯣ ꯏꯃꯣꯝ ꯂꯟꯃꯗꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯀꯕꯣ ꯇꯝꯄꯥꯛ ꯃꯌꯥꯏ ꯈꯥꯏꯔꯤꯕ ꯃꯐꯝ ꯇꯨꯌꯥꯡ ꯇꯨꯔꯦꯜꯒꯤ ꯑꯣꯏ ꯊꯥꯡꯕ ꯃꯄꯥꯜ ꯎꯛꯇꯥꯌꯨꯡ ꯇꯨꯔꯦꯜꯒꯤ ꯑꯣꯏ ꯊꯥꯡꯕ ꯃꯄꯥꯜ ꯃꯥꯂꯣ ꯑꯃꯗꯤ ꯇꯤꯟꯖꯤꯟ ꯈꯨꯟꯒꯤ ꯁꯔꯨꯛꯁꯤꯡ ꯅꯇꯨꯋꯥꯡ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯆꯤꯡꯈꯣꯡꯗ ꯆꯦꯜꯂꯤꯕ ꯅꯝꯄꯥꯀꯥꯟ ꯀꯧꯕꯤ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯇꯨꯁꯥ ꯇꯨꯔꯦꯜꯒꯤꯅ ꯑꯋꯥꯡ ꯊꯥꯡꯕ ꯃꯥꯏꯀꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝꯅꯤ ꯀꯥꯎꯐꯗꯦꯀꯣ ꯍꯣꯏ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯇꯥꯛꯄꯤꯕꯒꯤ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯄꯨꯅꯦꯝꯖꯔꯤ ꯅꯆꯥ ꯑꯩꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯂꯧꯁꯤꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯇꯥꯟꯁꯤꯟꯖꯕ ꯉꯝꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯖꯤꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯃꯣꯝ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯅꯃꯥ ꯑꯩꯁꯨ ꯏꯁꯥꯏꯀꯣꯜꯗ ꯈꯣꯡꯗꯣꯏꯔꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯏꯃꯥ ꯏꯆꯥ ꯊꯦꯡꯅꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯟ ꯇꯃꯨ ꯀꯩꯊꯦꯜ ꯂꯝꯌꯥꯏꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯦꯛ ꯈꯣꯡꯗꯣꯏ ꯍꯨꯟꯈꯤꯕ ꯂꯩꯔꯤꯈꯣꯝꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯀꯣꯛ ꯉꯥꯎꯕꯁꯨ ꯐꯔꯝꯂꯦ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯩꯔꯤꯈꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯝꯂꯤꯕꯁꯤꯡꯗꯨꯕꯣ ꯀꯩꯊꯦꯜ ꯂꯝꯌꯥꯏꯁꯤꯃꯛꯇꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯃꯣꯝ ꯑꯩꯉꯣꯟꯗ ꯈꯣꯏꯌꯨꯝ ꯑꯣꯏꯕ ꯅꯪꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯈꯔ ꯃꯈꯩꯗꯤ ꯅꯤꯡꯁꯤꯡꯂꯤ ꯈꯔ ꯃꯈꯩꯗꯤ ꯑꯀꯥꯎ ꯄꯔꯩ ꯅꯥꯏꯔꯦ ꯂꯝꯒꯤ ꯉꯝꯈꯩ ꯇꯥꯛꯂꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯌꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯐꯖꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯅꯤꯡꯗꯣꯜ ꯄꯣꯝꯃꯤ ꯂꯩꯔꯤꯈꯣꯝꯕꯤ ꯃꯪꯂꯥꯟꯗꯨꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯥꯅ ꯈꯪꯍꯧꯕꯗꯤ ꯂꯝꯒꯤ ꯉꯝꯈꯩ ꯇꯥꯛꯂꯝꯕ ꯈꯔ ꯄꯦꯝꯃ ꯂꯩꯍꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯄꯥꯎꯁꯥꯟꯅꯕ ꯂꯥꯏꯕꯨꯡ ꯊꯧꯃꯥꯄꯜ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯅ ꯃꯥꯕꯨ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯀꯕꯨ ꯆꯅꯨ ꯅꯤꯉꯣꯜ ꯅꯠꯇꯦ ꯍꯥꯏꯔꯝꯕꯒ ꯃꯍꯥꯛ ꯃꯪꯗꯣ ꯉꯁꯤꯗꯤ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯔꯩ ꯐꯤ ꯌꯣꯟꯐꯝꯗ ꯆꯔꯩ ꯐꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯤꯕꯤ ꯃꯈꯣꯏꯅ ꯃꯇꯥ ꯑꯅꯤ ꯂꯨꯏꯂꯨꯏ ꯑꯃꯗꯤ ꯄꯤꯡꯄꯤꯡ ꯑꯅꯤꯒꯤ ꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯄꯤꯡꯄꯤꯡꯅ ꯏꯇꯥ ꯁꯛ ꯐꯖꯕꯤ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯦ ꯈꯔ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯆꯔꯩ ꯐꯤ ꯑꯃꯇꯗꯤ ꯈꯜꯂꯨ ꯂꯥꯎꯗ ꯑꯩꯒꯤꯗꯤ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯑꯣꯏꯅ ꯈꯜꯂꯦ ꯏꯇꯥꯗꯤ ꯀꯨꯆꯨ ꯉꯧꯕꯅꯤꯅ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯊꯣꯟꯕꯗ ꯄꯛꯆꯒꯅꯤꯌꯦ ꯍꯥꯏꯖꯤꯜꯂꯨ ꯏꯇꯥ ꯂꯩꯔꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯎꯔꯩꯔꯣꯝ ꯃꯆꯨꯁꯦ ꯈꯔꯗꯤ ꯇꯥꯡꯉꯤ ꯄꯤꯡꯄꯤꯡꯅ ꯇꯥꯡꯂꯁꯨ ꯂꯩꯔꯅꯤ ꯃꯔꯛ ꯊꯠꯅ ꯂꯨꯏꯂꯨꯏꯅ ꯇꯥꯡꯉꯤꯕꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯐꯤꯌꯣꯟꯕꯤꯗꯨꯅ ꯇꯥꯡꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯔꯁꯦ ꯐꯤꯕꯥꯜꯁꯤꯗ ꯂꯣꯜꯂꯤꯕ ꯃꯌꯦꯛꯁꯤꯅꯤ ꯏꯔꯥꯋꯗꯤ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯄꯣꯝꯒ ꯆꯥꯡꯗꯝꯅꯗꯨꯅ ꯂꯣꯜꯂꯤꯕ ꯃꯌꯦꯛꯅꯤ ꯂꯨꯏꯂꯨꯏꯅ ꯃꯌꯦꯛꯁꯤꯗꯤ ꯐꯖꯔꯦꯅꯦ ꯑꯗꯣ ꯇꯥꯡꯃꯟꯗ꯭ꯔꯥ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡ ꯌꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯇꯥꯔꯒ ꯄꯤꯔꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯔꯒ ꯄꯤꯕꯗꯤ ꯉꯝꯃꯣꯏ
ꯄꯥꯝꯂꯒ ꯂꯧ, ꯄꯥꯝꯗ꯭ꯔꯒ ꯇꯣꯛꯑꯣ, ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ, ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ, ꯈꯖꯤꯛꯇꯗꯤ ꯇꯥꯕ ꯌꯥꯏꯗꯅ? ꯑꯩꯈꯣꯏꯁꯨ ꯂꯂꯣꯟꯕꯤꯗꯒꯤ ꯂꯧꯕꯅꯦ, ꯃꯍꯨꯠ ꯐꯥꯎ ꯍꯟꯖꯤꯟꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯒꯅꯤ꯫ ꯐꯤꯃꯜ ꯍꯥꯏꯅꯔꯒ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯄꯨꯁꯤꯜꯂꯛꯏꯕꯅꯣ? ꯏꯕꯦꯝꯃꯅ ꯇꯥꯎ, ꯇꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯗ ꯄꯨꯁꯤꯜꯂꯛꯏꯕꯅꯦ꯫ ꯏꯕꯦꯝꯃꯁꯦ ꯁꯨꯝ ꯌꯦꯡꯒꯤ ꯌꯥꯎꯅ ꯌꯦꯡꯕꯅꯤ, ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯧꯔꯤ, ꯏꯃꯥ ꯄꯨꯛꯅꯨꯡꯒꯤꯅꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯝ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯜꯂꯛꯇꯦ꯫ ꯄꯤꯡꯄꯤꯡꯅ ꯇꯞꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯨꯏꯂꯨꯏꯒꯤ ꯌꯥꯔꯤꯕ ꯅꯪꯁꯨ ꯇꯣꯛꯑꯣ, ꯐꯤ ꯌꯣꯟꯕꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯂꯨꯏꯂꯨꯏꯁꯨ ꯇꯞꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯃꯃꯜꯗꯣ ꯄꯤꯒꯗ꯭ꯔꯥ? ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯇꯥꯏ꯫ ꯃꯤꯁꯛ ꯃꯤꯌꯣꯡ ꯌꯦꯡꯂꯒ ꯆꯔꯩ ꯐꯤ ꯌꯣꯜꯂꯤ, ꯂꯩꯃꯀꯣꯟꯗꯒꯤꯅꯤ ꯈꯪꯕꯗꯒꯤ ꯃꯃꯜꯁꯦ ꯍꯥꯏꯒꯠꯅꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯑꯄꯪꯕ ꯈꯨꯅꯨꯡ ꯆꯨꯕꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯤꯗꯧꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯃꯜꯁꯤꯗꯤ ꯃꯤꯉꯣꯟꯗꯗꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯇꯣꯡꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯨꯠ ꯍꯟꯖꯤꯟꯗꯦꯅꯦ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯥꯒꯤ ꯃꯆꯤꯟꯁꯦ? ꯄꯤꯡꯄꯤꯡꯅ ꯍꯣꯏꯕꯁꯦ ꯇꯣꯛꯑꯣꯕ, ꯑꯍꯜ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯁꯦ꯫ ꯂꯨꯏꯂꯨꯏꯁꯨ ꯈꯨꯝꯃꯤ, ꯃꯃꯜꯕꯨꯗꯤ ꯍꯣꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯜꯂꯤ꯫ ꯂꯥꯏꯔꯕ ꯂꯩꯕ ꯌꯥꯔꯣꯏ, ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯕꯅꯤ, ꯂꯩꯇ ꯂꯥꯏꯔꯕ ꯆꯔꯩ ꯐꯤ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯗꯕ ꯅꯨꯄꯤ ꯃꯈꯩꯗꯤ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯥꯡꯅꯔꯛꯄꯗꯣ ꯂꯩꯔꯤꯈꯣꯝꯕꯤꯅ ꯌꯥꯔꯦꯁꯦ, ꯅꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯡꯃꯟꯈ꯭ꯔꯦ ꯆꯔꯩ ꯐꯤꯁꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯍꯌꯦꯡ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯨꯒꯦ, ꯑꯗꯨꯒ ꯊꯝꯕꯥꯜꯗꯒꯤ ꯆꯔꯩ ꯐꯤꯁꯥ ꯇꯝꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ꯫ ꯄꯤꯡꯄꯤꯡꯅ ꯑꯁꯦꯡꯕꯒꯤꯔ ꯏꯇꯥ? ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯁꯦꯡꯕꯒꯤꯅꯦ, ꯁꯤꯗꯤ ꯇꯥꯡꯃꯟꯈ꯭ꯔꯦ, ꯃꯃꯜꯁꯦ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯉꯤ꯫ ꯂꯨꯏꯂꯨꯏꯅ ꯑꯩꯒꯤꯁꯨ ꯁꯥꯕꯤꯒꯗ꯭ꯔꯥ ꯏꯇꯥ? ꯂꯩꯔꯤꯈꯣꯝꯕꯤꯅ ꯏꯇꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯩꯔꯤꯈꯣꯝꯕꯤꯅ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯤꯅꯤ ꯇꯥꯕꯗ ꯑꯅꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯆꯔꯩ ꯐꯤ ꯃꯔꯛꯇꯨꯗꯒꯤ ꯅꯤꯡꯊꯤꯖꯕ ꯆꯔꯩ ꯐꯤ ꯃꯈꯜ ꯑꯃ ꯍꯦꯛ ꯎꯔꯨꯔꯦ ꯂꯩꯔꯤꯈꯣꯝꯕꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯣꯟꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯔꯔꯦ꯫ ꯆꯔꯩ ꯐꯤ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯄꯥꯝꯅ ꯍꯪꯂꯤꯕ ꯆꯔꯩ ꯐꯤꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯁꯤꯒꯤ ꯆꯔꯩ ꯐꯤꯁꯤꯗꯤ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯃꯣꯏꯔꯥꯡ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗ ꯁꯥꯕ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯀꯧꯏꯗꯣ꯫ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯃꯈꯩꯅ ꯌꯥꯔꯣꯡ ꯐꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯥꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯗꯨꯅ ꯀꯣꯂꯣꯏꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯕ ꯂꯥꯏ ꯑꯃ ꯂꯩ꯫ ꯂꯥꯏꯗꯨꯒꯤ ꯃꯌꯥ ꯑꯇꯨꯝꯕꯗꯣ ꯄꯥꯟꯗꯝ ꯂꯥꯛꯂꯒ ꯂꯥꯁꯤꯡ ꯑꯃꯗꯤ ꯀꯥꯕ꯭ꯔꯪꯅ ꯁꯥꯏꯗꯣ ꯀꯅꯥꯒꯨꯝꯕ ꯁꯟꯊꯛ ꯀꯧꯕ ꯎꯒꯤ ꯃꯀꯨꯗꯒꯤ ꯂꯪ ꯅꯥꯏꯔꯒ ꯁꯥꯕꯁꯨ ꯌꯥꯎꯏꯗꯣ꯫ ꯄꯣꯏꯔꯩ ꯃꯩꯇꯩ ꯀꯇꯦ ꯂꯝꯗ ꯂꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯆꯤꯠꯅꯨ ꯇꯞꯃꯤꯟꯅꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯗꯣ꯫ ꯑꯃꯨꯛꯁꯨ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯤꯔꯥꯡꯅ ꯃꯍꯨꯝ ꯁꯥꯕ ꯎꯔꯒ ꯆꯔꯩ ꯐꯤꯁꯥ ꯍꯧꯗꯣꯛꯈꯤꯕꯅꯦꯁꯨ ꯍꯥꯏꯅꯩꯗꯣ꯫ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯗꯣ ꯐꯤꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯆꯔꯩ ꯐꯤꯗꯣ ꯁꯥꯕ ꯍꯩꯒꯗꯕ ꯃꯥꯜꯂꯦ꯫ ꯂꯩꯔꯤꯈꯣꯝꯕꯤꯅ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯣꯡꯗꯣꯏꯔꯒꯦ꯫ ꯐꯤꯌꯣꯟꯕꯤꯗꯨꯅ ꯍꯩꯃꯥ, ꯅꯈꯣꯏꯅ ꯈꯜꯂꯝꯕ ꯎꯔꯩꯔꯣꯝ ꯃꯆꯨꯒꯤ ꯆꯔꯩ ꯐꯤꯁꯤꯗꯤ ꯂꯧꯅꯔꯔꯣꯏꯗ꯭ꯔꯣ? ꯂꯨꯏꯂꯨꯏꯅ ꯂꯧꯖꯔꯔꯣꯏ ꯏꯃꯥ꯫ ꯐꯤꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤ ꯋꯥꯅꯣꯗ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯅꯔꯒ? ꯄꯤꯡꯄꯤꯡꯅ ꯋꯥꯔꯧ ꯌꯥꯗꯦ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯂꯧꯖꯔꯔꯣꯏ, ꯇꯥꯡꯃꯜꯂꯤ꯫ ꯐꯤꯁꯥꯕꯤꯗꯨꯅ ꯀꯩꯅꯤꯒꯦ ꯅꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ? ꯃꯇꯝ ꯆꯪꯈꯩ ꯈꯗꯥꯡꯁꯨ ꯅꯣꯝꯕ, ꯑꯗꯨꯒ ꯆꯔꯩ ꯐꯤꯁꯨ ꯂꯧꯔꯔꯣꯏ ꯍꯥꯏꯕ, ꯀꯥꯟꯅꯗꯕꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯄꯥꯎꯈꯨꯝꯁꯨ꯫ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ
ꯍꯩꯃꯟ ꯁꯤꯡꯃꯜꯂꯤ ꯍꯩꯃꯟ ꯁꯤꯡꯃꯟꯕꯗ ꯅꯣꯏ ꯍꯌꯦꯡꯋꯥꯏ ꯄꯁꯤꯡ ꯊꯣꯛꯇꯅ ꯆꯟꯅꯔꯣꯏꯀꯣ ꯇꯧꯉꯝꯕꯤ ꯁꯥ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯉꯥꯡꯍꯧꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯇꯥꯕ ꯇꯥꯁꯤꯟꯅꯗꯕꯣꯏ ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯅ ꯁꯅꯥꯁꯪꯗ ꯁꯅꯥ ꯁꯥꯕ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯃꯥꯒꯤ ꯆꯔꯩꯐꯤ ꯃꯃꯜꯁꯤꯗꯤ ꯊꯥ 8ꯀꯤ ꯀꯩꯊꯦꯜ ꯀꯥꯕ ꯀꯣꯟꯅꯅꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠꯇ ꯂꯩꯕꯗ ꯍꯣꯏꯅꯦ ꯍꯦꯃꯜꯂꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅꯕꯨꯗꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯗ꯭ꯔꯁꯨ ꯂꯩꯃꯔꯦꯝꯕꯤꯅꯕꯨꯗꯤ ꯂꯩꯕꯤꯗꯧꯕ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯃꯃꯜꯗꯣ ꯍꯥꯏꯒꯠꯇꯅ ꯋꯥꯡꯕꯅꯤꯅ ꯑꯔꯦꯝꯕꯗ 8 ꯁꯦꯟꯖꯥ ꯇꯤꯡꯒꯗꯕꯗꯣ ꯄꯥꯝꯃꯨꯗ꯭ꯔꯥ ꯄꯥꯝꯃꯨꯏꯌꯦ ꯍꯥꯏꯒꯨꯝꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯀꯨꯞꯊꯅ ꯄꯥꯝꯃꯨ ꯃꯁꯛ ꯈꯪꯅ ꯆꯠꯂꯒꯗ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ ꯌꯨꯝꯕꯥꯂꯣꯟ ꯀꯨꯞꯊꯅ ꯈꯪꯕꯤ ꯏꯇꯥ ꯂꯩꯔꯤ ꯑꯩꯕꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤ ꯄꯦꯟꯖꯔꯦ ꯋꯥꯍꯩꯗꯣ ꯄꯤꯡꯄꯤꯡ ꯏꯕꯦꯝꯃ ꯄꯦꯟꯈꯤꯅꯨ ꯏꯇꯥ ꯈꯣꯏꯗꯧꯗꯤ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯐꯤꯌꯣꯟꯕꯤꯗꯣ ꯃꯥꯅ ꯃꯤ ꯈꯨꯗꯤꯡ ꯉꯝꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯉꯝꯒꯗꯣꯏꯕ ꯈꯟꯕ ꯃꯥꯜꯂꯦ ꯌꯥꯕ ꯃꯐꯝꯗ ꯇꯧꯕꯗꯣ ꯌꯥꯒꯗꯕꯣꯏ ꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯗꯣ ꯃꯁꯥꯅ ꯈꯪꯖꯔꯝꯃꯅꯤ ꯅꯍꯥꯟꯒꯩ ꯃꯥꯅ ꯑꯗꯨꯝ ꯉꯝꯗꯨꯅꯇ ꯂꯥꯛꯄꯗꯣ ꯃꯥꯕꯨ ꯉꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯝꯂꯅꯤꯅ ꯑꯁꯨꯝꯅ ꯁꯅꯥꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯅꯨꯄꯥ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯑꯦ ꯍꯣ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯃꯆꯥꯁꯤꯡꯗꯣ ꯍꯤꯡꯅꯕ ꯁꯥꯃꯨ ꯂꯝꯆꯥ ꯉꯥꯎꯕꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯀꯩꯊꯦꯜꯗꯒꯤ ꯃꯥꯏꯀꯩ ꯑꯣꯜꯂꯛꯂꯦ ꯁꯥꯃꯨ ꯉꯥꯎꯔꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯣ ꯌꯨꯝ ꯀꯩ ꯃꯁꯤꯡ ꯈꯪꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯈꯩꯗꯤ ꯃꯩ ꯆꯦꯟꯅꯕ ꯍꯧꯔꯦ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯨ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯥꯔꯛꯑꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯃꯤꯀꯨꯞꯇꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯂꯝꯁꯥ ꯉꯥꯎꯕ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯃꯅꯥꯇꯣꯟ ꯆꯤꯡꯂꯥꯏ ꯃꯥꯟꯕꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯁꯥꯃꯨꯗꯨꯅ ꯑꯁꯥꯎꯕ ꯁꯥꯐꯨ ꯑꯃꯒ ꯏꯔꯣꯏꯅꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯑꯗꯨ ꯀꯥꯏꯔꯦ ꯄꯣꯠꯐꯝ ꯂꯨꯛꯃꯥꯏ ꯄꯥꯟꯅꯔꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ ꯁꯥꯃꯨ ꯉꯥꯎꯕꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯈꯩꯗꯤ ꯀꯞꯄꯗ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯕꯨ ꯁꯣꯛꯇ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯊꯥꯗ ꯆꯖꯠꯀꯣꯟ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯦ ꯁꯥꯃꯨꯅ ꯃꯔꯝ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯇꯃꯨ ꯀꯩꯊꯦꯜꯗꯨ ꯀꯥꯏꯔꯦ ꯃꯤꯌꯥꯝꯁꯤꯡꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤꯕꯗꯣ ꯀꯗꯥꯏꯗ ꯑꯃꯗꯤ ꯀꯗꯣꯝꯗ ꯆꯦꯜꯂꯤꯕꯅꯣ ꯈꯪꯂꯝꯗꯦ ꯑꯄꯨꯅꯕ ꯃꯥꯏꯀꯩꯗꯅꯤ ꯑꯗꯨꯃꯛ ꯆꯦꯜꯂꯤꯕ ꯂꯝꯂꯦꯟ ꯈꯥꯝꯄꯥꯠꯇ ꯆꯛꯇꯥꯕ ꯁꯥꯃꯨꯅꯤ ꯂꯐꯨ ꯑꯃꯗꯤ ꯆꯨ ꯍꯧꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯒ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤꯕ ꯁꯥꯃꯨ ꯑꯉꯥꯎꯕꯅꯤ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕ ꯑꯃꯗꯤ ꯅꯦꯠꯈꯥꯏꯕ ꯇꯧꯔꯤ ꯁꯥꯃꯨꯗꯣ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯁꯪ ꯑꯗꯣꯝꯗ ꯌꯥꯝ ꯐꯤꯡꯅ ꯍꯣꯠꯆꯤꯟꯈꯤ ꯁꯥꯃꯨꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯤ ꯆꯦꯟꯒꯦ ꯇꯧꯕꯗ ꯇꯨꯁꯤꯟꯗꯨꯅ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯂꯩꯊꯦꯛꯂꯦ ꯁꯣꯝꯗꯅ ꯃꯅꯥꯇꯣꯟ ꯆꯤꯡꯂꯩ ꯃꯥꯟꯕꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯀꯣꯠꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯁꯤꯗꯤ ꯁꯥꯃꯨꯁꯤꯒꯤ ꯈꯨꯠꯇ ꯄꯨꯟꯁꯤ ꯂꯣꯏꯔꯣ ꯇꯝꯈ꯭ꯔꯕ ꯈꯜꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯅꯤꯡꯍꯟꯅꯕ ꯐꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤ ꯋꯥꯔꯤꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ
ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ